Sekmai truck ahum mai Thakhre mi taraga mapan Fagatkhre ngasi ayuk pung nipan lom taba matamda Sekmai mayai lekaida gas agency amagi ni haiba tata truck ahum mai Thakhre loinana Central Armed Police Forces Imphal West District Commando amade Sekmai Police na search operation chathabada chenaba oigani haiba miyoi taraga mapan su laukhatle haire press na phangba paw na hai ngarang ayuk pung nipan lom taba matamda Sekmai Nongthon banda leiba gas bottling plant ge gas agency amagi tata truck ahum MN06D 2239 MN01AA 3910 amade MN018128 asi thogdorakhe truck ahum asi CRPF amade Sekmai Police na score tawduna thoglakhiba nei mafam adu leiramba miyamna truck ahum adu Sekmai mayai lekaida puduna mai thaduna mangankhiba nei Truck ahum adu mai thabagi pawhek phangbaga fire service ki team ama mafam adu da laktuna mai adu muthana bohona khe adubu mai aduna tata truck ahum adu chauna mangata thogankhre haire police tagi phangba pawna hai ngarang ayuk gas agency amagi tata truck ahum mai thabagi thogdok asiga mari leinana Sekmai police na case ama lokhatle thogdok asigi makha tarakpada Central Armed Police Forces Imphal West District Commando amade Sekmai police yauraga Sekmai Nongthon ban area da ngarang nungthil pung mari rom taba matamdage search operation chathakhe chathakiba operation adu da thogdok asida chenabani haiba miyoi taraga mapan laukhatle haire nakal amarom da Indigenous Tribal Leaders Forum ITLF ki media and publicity ginja boljong na thadorok pachero lamana kuki jo tribal na mapuoiba misaw gyas ki tata truck ahum mai thabagi thogdok asi yaning de me ahum dagi Sekmai da leiba IOC gas da hai riba truck sing asi panduna lerakhiba nei ngarang police tagi ayaba lauraba matungda truck ahum adu Kangpokpi district ki damak thoglakpa nei adubu maira paibi singna lambi thattuna ngarang nungthil pung taraga ni thoirom taba matamda mai thakibani haire cheroladuna makhata na society amage guardian ni hairiba maitai nupi sing asi mihatpa mai thaba amade khulai paiba militant singda insinba oire haina maral sirakpaga loinana Khulde attack sathabada khulai paiba singa punna chatmina yamade security force ngi lambi thingi haire amaromda NB renalu singba government asina normal sida hanjilakle haire adubo asengbada de shanti laitre kuki jo tribal singi punsi amade lanthumda attack leptana sathare masina maram oiraga shanti hanjilalangna bagidama community gi marakta total separation asi yamna mathau tari hainasu cheroladuna makhata na haire